France की matungda hauzik Russia su India gi Submarine project P-75I dagi withdraw tawkre masina maram oiduna project asigi maraiba kari oigadabano haiba hauzik khangba ngamdana leire India amasung France punduna P-75 project ta India gi oiba submarine taruk saba loikraba matungda masigi makha taba oina hana leiramliba asidagi hena advance oiba anauba diesel electric attack submarine taruk amaga muk sanabagi-damakta puthorokpa project P-75 asini matam kharagi mamangda India gi Prime Minister Narendra Modi na France ta Emmanuel Macron unanaba satkiba khongsat adugi nongma watlingaidagi P-75I project asidagi France na withdraw tawre haiduna phungdorokpa laikhrabani masigi matungda Russia gi side tagi su hairiba project asidagi withdraw tawre haina hauzik phungdorakli Germany gi maikaidagi su project asigi tender hek puthorakpaga hek haubaga adumak yauraroi haiduna adumak thokrabani project P-75I asidagi Russia na withdraw tawbagi damakta phungdorakliba maram asimu yengbinasi hairiba project asida India gi side tagi thamliba demand asi sagadawriba submarine asi India da sagadabani amasung sabagi process khudingma asi India na control tawgadabani yamna maru oiba point amada hairiba project asida sagadawriba submarine asi transfer of technology yauri aduga hairiba submarine asi powerful missiles equipped tawba state of the art submarine oigadabani project asigi damakta India gi side tagi yamna strict oiba deadline amasu piri India na huzik demand tawriba khudingmak asi yauba hauzik Russia da prototype leitri maram aduna India na piriba deadline asigi mamangda Russia na puthokpa ngamloi karigumba puthokpa ngamdaba taragadi Russia gi company sing aduna ni fine thigadawriba asidi maram asina India na thamliba condition sing asi Russia gi oina unrealistic oi haiduna hauzik withdraw tawkhre atopa foreign companies sing asina project P-75I asida participate tawningdabana maram oiduna project asi hauzik su plan tawkhiba matam adudagi yamna thingdarabani India gi oina hauzik leiriba conventional diesel submarine asi taraga tarukni masigi manungda kharadi lakadawriba sahi sing asida retire tawragani masini hauzik fawbagi oina project P-75I submarine sanabagi damakta leiriba India gi project asigi oiriba fibam asi lakadawriba matam asida kari semdoktuna anauba karamba ahongbasing lakpagi haibadu punna yengminarasi ngasigi oinadi video si mata asida losinjarage anauba video update amada amukka hanna thengnarasi